kari haini any case lak pamatam da NIA da sinaba harise khogi masi sina maram oirakanda Manipur police se laitabna su phare makhogi legitimacy se mangakpagi mami makhakchu tasale na hairi ko nakalamarom da khogi Manipur police na tawkiba makhogi kai hari makoina tawkiba thabak thoram da khoina mayam paksagiba thabak thoram kaya su dum khutte para yauri bane baja adumapu any thabak incident thoiba kaino khuding maki khoina NIA da sinabaduna bu oja ngasagi tim ma khaktang na tawba haisiga tongan ba side gi tarok pa haisi oja justice sisu dumak khara dum thurakani habagi thajabasu le adumapu leingak na Manipuri police ta thajadabagi oidoribra natragana makoisi haiba singbasi watle hairibra oja sigi maramje haidi makoini NIA da dum sinarabanina Manipur police ki legitimacy simu pra mangsilakpa miyamna su makoisi kari do bugi lairino arembada makoisi karino haibagi wahangam su oja chaung hangise masi lengak na makoide yengiba miyengse kari ne haina lobu ya oja wa hiai masig matang da khoi lengak ki site gi makoina piba khoi karhani explanation natraga elaboration amta khoi ngasi bokti taba thengna bati electric ko adu boy khoina sum aina sum speculate tok jabada masi tasinmakti khoi Manipur police ki kenoda capability magi aduga effectiveness amsumagi capacity da haitare madeda thajaba leitabadagi NIA da sinabani haiba wahum simukti lengak lusing masing mahum da ler moidra hina ai khanjai aduma ki politic su oramni thajate Manipur police na akhigi ngasi phauta yamna sathiba tongan ba makhalgi crime mayam ama mamangda mysterious oiba aduma crime kaya su adum solve tawkiba adum yamna successfully amsung atubu matang wanda adum solve tawkiba leikre haba adum port mayam adum leitabnate ati hoji musu akhigi Manipur police personnel sing manungda yamna naha oiba MPS oira iba koliba mayam makhigi martasu adum IPS oiba mayam ki martasu yamna investigation da adigi detective akhoi work da adum yamna phara adum ba officer yaudabnate ba yamna bright mind adum leitabnate adum makoina adum case singse paibu pairabati makoina thibu thizal labti solve to se adum ngam kadoba adum ba mayam yaudabnate ba yauri bane ba adubu haiba singsi leina akhoi state governments na natraga political leadership na haitare hek to baga akhigi NIA da sinaba na hairibse masi porsi sengna harabati ac aina sum khanjabadane kenoda Manipur police na karima casing pai bataragati makoida heng thor kadaba thengnar kadaba resource ki oigera natraga karima circumstantial akhoi kare hani advantage natraga disadvantage adum makhara adum mayuknar kadra ada Manipur police na khina hojiki buffer zone ka kana artificial oiba ma man made ama thokselapani lekselapani na asomna sura sanpur sanga ga criminal sing natak terrorist sing phagen hairuba kangpo pi changselga kaino toru matamda ataida mu apan ba werkadra kan haibagi adumagi khara impediment hurdle khara lakadra haibadagi kano da NIA hasina manti kano du oibanina aduda scenery bra haina admaina sum khalli haitare aina sum khanbi ba haitare kara positive side da yengaga admaina oirangadra na khalli adu wo haising se NIA ne hekta pair ga su ai nga sai su haijagre ko Manipur maitai police officer mana ayo oiraga Madaida Assam Rifles ne CRPF ne kari ne mayam se force full force da salaga hoji kangbai de keno de pharse na haire se ba keno de lamka de haigera surasanpur ki keno de heart heart of the town de mi khara criminal khara terrorist khara phaba sal en haire se ba madaida maite police officer yaure ne ta madaida irang tor en khallo ne adu de adum thena batare na keno security force na adum thena batare na haire ba terrorist de phatiate criminal de phatiate makhoi law gi matungina law do enforce on na ba chatli bani dana law enforce no khona bata law gi makoi duty pangthong no khona bata mada apan pir pa jingdi makoi adum police na makoi adum security force na force adum sin bata re dana tear gas ka bata re smoke bomb to bata re lathi charge to bata re dana adu nga sagi ken du adum criminal du terrorist pur pata ni na mang lu samla aga adum singa pur ta ni makut handcuff salaga aduna adu gi port sing se taw da se matsi yam sathina ai khoi gi lengak si gi khedang no to the haitare ne kitang san geng wat ka pa haigadra mating thop wat pa haigadra kenoma karima in the sickness to where dina adu mo Manipur police sinare he thaine abo so adu kana ma khoi brightest mind kana no
kano the matik chaba officer na how khara dynamic brave and aduma bol kana no na taro nang case pai on hire kana salo thir so nang madai the matu terrorist phana criminal phana na nang madu any resource nang sinaba nangi adum ka no ta le re na you are authorized na hire ga to hun ba yab ki pot se adum yamna leita bana lei hai tare anna hoji se CBI da sina ki case me am sina hoji fail or pai le re hai ta CBI ki case something se bok mai pak na makhoi su lo sim ki pot se akhoi leite kana convict kana nom ta conviction pi gi bezu ta han gi se letri adigi kari kare charge sin ma phan to ki se fact encounter case me am ma CBI ni pai dana yam gar ma case ni Supreme Court ki da keno ke ma directive ma khada pai dim ni dana ngasi bok ta case ma ta makhoi mai pak na lo sim letri bo adigi akhoi CBI ki case akhoi the media da leba akhoi ai samak se editor amu ina aina pau phong ki khot ki ba ga kana CBI ki court ga akhoi ja mari mangar ka chatna deposit to ki ba lei gre ba adu hari sing ki akhoi the pau phong mani ko pani ka to bani haina akhoi pau to ki keno ka report ma khoi copy ga submit to gani adigi visual ka dikara atum akhoi submit to gani aduna that's all adu di akhoi bi loi re akhoi the witness ne ba adu hari sing se adu ma case amata ma se bo CBI na lotion ba leitri adu ga kana ba marali ba guilty atumba kanu mayam do miyo amatanga sibokta conviction ta han bachil ngamri haita letri haita aduna NI ki case jo adum cha manana adum thorkani hoi case masa karigumba khara kare hani yamna kanu to deba akhoi gi witness yamna thiroi tawri deba adi kare hani makhoi da adum kanu to circumstantial evidence ka di adum evidence ka di adum khara adum phangjaga da adum case khara masa da ti makhoi na adum ngamba yai mai papa yai nikis na successfully solve to ngamba yai aduna to bato punga sai terrorist ka okay related activities kanu mayam to crime mayam do adu da ti masi hai ba mayam si khitang singna yi hai tare okay thaga chari resolution la pada ten tak na za sim tanga tambiramu